Pausida yumpum uipamat uipapau update tauzere. Yang hai katare suba saklang kongsa tauram paksa nangasi pang tokre. Komjali singa makasampot umpuga mangagi agas kun katarit. Ngasi kinumit asida sing pang tabadagi Maheiroi sing iyaw auto na lenga kimayugta. Kongsang sang silak pada matu pelaksana nebo hona pada polis na nong maika pada miyoy mari laikide. Thoudok atu na laikide raba miyoy mari adu de Oiram Navakuma Laisram Chawal Nongmai Kafam Pramodeni Amati Waikom Nilamani Poleski Nongmai Kulina Fanduna Laikidamani. Thoudok atu warning sing dona damit asi bo saklam concert Hunger Marches Day Haiduna Emsuna Sinduna Pangtok Dona Lagli. Tauromase Kumza Kudingi Pisum Singa Masada Laiba Ningsing Kubamda Emsogi Firal Emsogi President Awizam Salambana Singkalabamato. Maheiroi sina lai kitra pasing ki mafam da ai lai katunai kai khumda bo utpagal hoina na Maheiroi sing ki oiba khongsa da majat ke khongsa da duda lai kitra ba miyoi mari ki midam dolai chaduna pobagal hoina na DM University campus da laiba DM College of Arts power lagtuna lamtham pham oi ke mafam adu da ngasi ki saklam khongsa adu ki mapung oiba thorom pang thoke thorom adu da emsu ki anagi president RG Itoza lubasigi president awizam salamba amadi amgil gi advisor khangembam anande UCM की Secretary General Kangom Deva Amadi All Assam Manipuri Students Union की President Ngasepam Sanahar Matang China Athoiba Mitonglen Tauromavu Amadi Athoiba Lengpirakpu Oina Sarogaki Tauromadu the Tauromapu Wakiba M2 की President Awizam Chalambana Hai Matamadu the Sieng Tang Banabaram Uerga Sak Puktana Saba Fang the Badagi Sanchalakiba Kong Jang Aduda Matamatu की Lakana Maheiroi Singi Kongjang Bonam Tananaba Sangin na tinba kongko put na neto na miyo mari lai hidabani haike. Nagalamrom da Emso District Ziri Pam na so sentuna yang kay katarit sobat sanglap kongsat ke. Tauram mafung pada pang toke Maheiroi singki lambian ba mari gimafom da ay kalay katam kaya made. Midedani to hinaliap to na ilay kitra pasingki mafom da igay kum na bod ke. Amorom da tauram masiki manung chanamore 1/7 da laiba Eastern Science School ki holda Emso Technoport District Committee na sentuna yang kay katarit sobat sanglam kongsat tauram pang toke. Makatarakwa atau pauda lotona purak-purak krot mangarongi WY tablet campaign team amana fare masih polis teknopon polis komando amadi kun mathoi suba Assam Rifles ki apan ba campaign team amana waron drugs ki sarugama oina lupa krot mangarongi oigedaba WY ga konan miyo ema fare campaign team aduna fara ba miyo adudi sonko hawkip sai kuntragani thoi apokba ngam kolet hawkip kawe thingphai village Kengjoi subdivision Chandan district gini hari polis lagi fangpa pau ki matuk ina ngarang bidang wara pung mangarop tarakpa aduhaida yamna thasnenge oiba pau ama phangba dage Zamandar Il Sarachandra Lusingba Masi Police Station Technopon Police Commando amadi kun mathoi soba Assam Rifles ki combined team na Sangsat Road ki Bongbol Village mapada lambida chatawu gari sing frisking checking tobada sonko hawkip harba miyo asi Bolero registration number MN01S 1228 laki polis na mahakpasing na doon na kamki Amerikari ado check daw pati yam na haising papong da kilo talaga mathoy kara hin ba WY tablet packet tara gari ado ki thaw ki tengki ki saruk amada loto na haplam ba theng na rakhi bani haire makhata fa ain ko eba thabak lawkhat na bagi damak mahaki mathakta ND PSA ki makhata masi polis na afa amalawkhat khre haire yelang mi na tabana lam leiba Maheiroi Tormung GP na konba moirang dagi Sosanpur fawagi manung da leiba lam yellow meat na taba miyo sing leiba Maheiroi bari lena ba club organization sing kangan da lam leiba yon bagi tabak chataram labade madu da thorak pa afata punam bak lam yo leiba amadi leiba miyo ani mag na puja ga bani ana social welfare club torbonge president tira mes na section warol phongdogre wafamasi ngasi pawna kai the leiba kang leiba kan ballo KKL ga office ta pang thogi ba pawgi mi pham amada mahang na phongdogi bani Laiki driver beneficiary amana PMAY Urban Housing Scheme ki chakthong laujaroi aina sahi toram le Auki balesingani taraga mapan gi July kuntha da masagi anava amana maram oiraga laiki driver hana sarkar ki veterinary and animal husbandry department da field accountant FA waramba beneficiary amana Ministry of Housing and Urban Affairs ki makada paikat ba PMAY Urban gi sentang na masagi mayum chana na balau thoki ba lufa lakh kya gi senpam matu laujaroi aina beneficiary asilai ki draba mato ta humlom chon tharaga masana PMAY Urban Housing Scheme gi saktung si laujaroi aina RTI amadi anti corruption cell da soi tawduna che tharam le
Laikiraba matung masana soi tawduna mahot development ki makada masana mai makai sanadaba PMAY urban ge sentang kai thoklamlaba matung tiganarappadagi RDA amadi anti corruption cell da sentang asi lauzaroi ana laikiraba matung soi tawduna thagalamba beneficiary asigi maming laugrakpam Hitler Allies Nava Sayumpudra Apokba Thambal Yaima Kawe Mawangkai Pukrambam Lerta Leibi IMC ki ward member 20 ki corporator laugrakpam Ongbi Tombi ki Mapuroi bane Thoudok asigi matangda pause asina phangba pau amagi matungina Ministry of Urban Housing and Urban Affairs na laibag asigi hoina lairabagi pankai makada laijariba miyoi kyabo PMAY Urban Housing for All ge sentang makada mai makai Savina dapat Thoudok ama paikat ki Thoudok asigi makada Manipur dasu mahot development ki makada IMC na beneficiary ki age mai makai Savina dapat Thoudok sing paikat ki English sing ani taraga mathoi gi SECC data da yumpam oiraga tasengna Lairabagi pankai makada lairiba haibadi economically weaker section da lairiba miyo singi adhar miyo edogi imong manungi adhar sing amadi chahi lupa lakh hom yogdana income lakh wa miyo sing dabo PMAY urban housing for all gi kanabasi phangga bane adwa IMC ki ward member 20 ki corporator lokrakpam ongbi tombina magi ward leiba Sahida masagi income lupa lakh ahong ki batak tafangba masagi may makai niti na laijere bamiyoy ki abuso PMAY urban housing for all ki kudong chaba pinanapahap silamle loida na matamadu veterinary and animal husbandry papenda FA waramba laugrapam Hitler na scheme asigi final list ki Sire number 10228 ta hapsin ki makatana haujik Jenims Pompada staff nurse oina thabak tawribi Magi mempan krabi masanufi wangkai hijam lairak tagi laukrakpam Sanja Aranibona Seret number 10230 da half ke Haujik IMC the contract vice driver weriba corporator Tombi ki masanufa Wangkai pukrambam lairak tagi laukrakpam amuba sayin nifukani thoi apokpa laikitaba Hitler bona Seret number 10227 da half ke aduga corporator Tombi ki masanufa laukrakpam amubagi loinabi rita sayin nifukani thoi apokpa Why Vijay Wangkai Pukrambam Lairak Haina IMC na PMAY urban housing for all scheme gi aroi boy na thokiba beneficiary list ki Sire number 10229 da option don scheme masagi sentang sing kai thoki IMC ki 1 number 20 ki corporator lokrakpam Tombi Devina PMAY urban housing for all scheme gi beneficiary kan badai English ngani taraga mathoi ki SECC data da yumpam orga tasengna Economically weaker section da leitaba sarkar gi thabak tawba miyoi kya amadi masagi mahimakai ningthina laijariba miyoi singa maso corporator gi imong manung da kana basi pina da honare habagi miyoi kya na mari leitaba mahud IMC yauna mari leitaba sing da RTI thage loidana anti corruption cell da su wakatuna mara lairabadi thabak laukana ba haijake RTI tharuba amadi anti corruption cell da wakalubagi paukhum aran ba samson sajin ba wina firake Involved Municipal Corporation gi Assistant Municipal Commissioner PMAY EU na pirakpa reporter yumpam warka pirakiwa RTI amadi anti corruption cell gi paukom masisu manadre yanangak libati miyoi kharana aran ba maunda kaithokiwa PMAY urban housing for all gi thabak ase chumna tawi haibu unanaba hona bada IMC gi 1 over 20 gi corporator Tombi gi haukiba English singani taraga mapan gi January kuntra ta laikitraba Mapuroi ba laukrakpam Hitler Allies Nava sahi humpudrana ahingba miyoi abagumna ahokiba sahi lisingani taraga mapan ge October taraga marita laikitraba Hitler na soi tawdana to whom so ever it may concern haina serol amma pinambasni haire makatarakwa atupa editorial gi kalam amada Rani Gadilio Nagaland gi freedom fighter amoina saktakba Baran naning tamba sahi humpudra mga mafung parak bagat mari lainan lebak sin batu na pangthok liba azadi ka amrit mahotsab ki sarok amoina Asam gi amrit udan aina mingthon ba Northeast State nifan gi freedom fighter nifan gi midam Guwahati gi Hengravery area the minister Hemanta Biswa Sarma na hadak tamaikum ahdo ki baduda State asigi freedom fighter oina sakhanglaba Rani Gadilio bo Nagaland gi freedom fighter amoina mitam adugi makada theliba nameplate aduda mayik sengna yauriba si state asiki hoina yamna lebak thibane thawong asi atum matamta Manipur ge chief minister na mahakafam manawa Assam ge chief minister ga pau phangna tuna athobada semdok na bahona hutrabadi lamdam asigi story da tung koina chauna che na ba ohuragane marabodoni issue asi laina lafom thokte
Manipurna loilam sandokwa British ki mahutagi ningtama fanglakiba sahi humbudra mga mapung paraktuna humbudara taruk suba sahi changchilaklaba fawuda sanglaba matam asida state asida laingak sasan pairakiba singna akhoi freedom fighter singi sabchaba mafam ama thambidaba madi makhoi gi maramda thijendaba sina asigumba sainaba kaya asi thorak ribani akhoi freedom fighter singi maramda thijendaba amati makhoi gi mafam ama tamdaba Manipur gi ningthogi mathakta lal hokiba koki faruki miyosing phawbada makhoi gi itihas ama thamna bahona bada Freedom fighter kaya puthokna bahona rakli masi punamaki asoibani sanglaba matam kaya state asida lengak sasan pairakiba singi thousel lagine sahi khudingi aikoigi athauba singi ningsing namit lakpada makhoigi mafamda haikal lekat tamba atuga namit aduda makhoigi maramda saithaba khaktana mapung oiba thorom oina pangthoktuna lagle aduga athauba sing aduna mama laibak Manipur kanana bahona bada laukiba Thoudok kaya adugi maramda ningthina research tawba yanana ba makhoigi oiba tonganba museum amadi archive na singba correction tawduna thamna bahona daba amade mafam saba jaga singda makhoigi oiba mitam sing khinduna ngasegi mirol amasung tungi mirol da masak tangna bahona de British ke mayok da lal hobe ki damak farsi tawduna har kraba beti kendrajit ki maming lawdana imphal gi amata ngarba international airport ase beti kendrajit international airport haina maming thola basu airport ase ki mafam chaba jaga da lamdam asigi miyam amadi mapanda gi lakpa tourist singna beti kendrajit ari bisi kananu hoiba masak khangna bagi boti am phawba saraga thamdre masiga chamana British ke mayok da lal hobe ki damak mapunsi chupa kaisum changda thamkiba amri farsi tawduna hatkiba athoba kya lairiba singase ngasi bawba makhoi gi mitam sing mafum chaba yaga singda khinduna thamna bahona de nawna watu ko rakpa yabagi film da laglaba freedom fighter Rani Gadinliu bu Rani Gadinliu asi india government masak khangdura maki mafum da ikai khumnaba utna poster stamp pawba puthokrabaso maki phokna fam lamdam da matam chubagi wena tungi mirona khangau nadaba bag chauna choba statue ama fauna phawwa khinna ba thorang tawbidre athau pasing asigi maramda research tawba yaba mafam amata sulaidre masimak yamna ikai dingani sarkar khakta natana Rani Gadinliu gi pokna problem dam moiriba Tamenglong district ki MLA singnaso freedom fighter asigi khubam utana ba asoba daida lawduna mahagi pokna problem dam nungkauda paka konan asoba statue ama sung mahaki maramda research tawba yaba museum amadi archive ne singba thamnar ba sarkar da akan ba pressure tawba yai sarkar naso state asigi freedom fighter singi maramda thirok tuna makhoigi Kongol mutkidana ba hona fa yaba sing hona pham thoge chumna kha ki freedom fighter sing adugi mapo common thoram lakpada ikai khumna ba utpana thi makoi bo ningsing bagi wan thok laite state makoi gi mafam da tawfam thok sing adu tawdabana Guwahati gi Hengra Valley area da Rani Gadinliu gi mitam khinbada Nagaland gi freedom fighter oina sakta bagi issue asi lagli ibc state sarkana khangna mathau ta ba thabak sing paikhat pham thoge maka tarak wa atopa pauda Irang tolok yabagi akiba leibadagi dukan sing thoglon kre suspend tograba BJP gi MLA T Raja Singh bo Hyderabad police na preventive detention ek makha da fajin khiba aduna marab orga Gosamal constituency ki sarok sing da pamdaba Thoudok sing tholok yabagi akiba leibana bitangi athengba phawbada dukan sing hanaram badu hankidri ana report sing haire fajin graba BJP MLA T Raja bo sagot pamniu sing namhak fajin khiba atuki mek da khongjang jangchele amrom da mak fajin khiba aduna pamdaba Thoudok sing thogalak pa yai khiba ki police ki waiba section tharwang sing lokat view aduna khongjang jangchele police ki maike de gisu Gosamal AC da leriba dukan sing amitang pungni fan phaw ki mawang da lona ba khangan kre haire Hyderabad police ki commissioner na 8DTV da phongdok khibagi mathungina suspend tograba BJP MLA T Raja fajin khiba dugi mayok da Mayoi kiana khongjang jangchele marakta masana masawa social media influencer ni haijaba side abda kasab ko bumbioi amana mara leiba mioi manga kakkadabani aba kholaw sing lawba video ama thagalakpadagi charang na bathokpa yabagi sangwang khalakibane video robot adupa thagalakiba kasab police na faraba matung belda amukana thadokre haire amromde AIMIM gilusing ba Asaudin awaisina miyamda kahen bathabak tharum singcha thadana ba made Hanana laijaram liba ingta bagi saktam kahen tana bapel dawrakli mana phongdo kibada miyamna logi mayukta violence ki thabak oiba thabak thorom singcha tharaklabadi asigumba thong sing asi bu thokna ba siliba BJP na mai fakle ain lauki gani haire Russia gi amata ngaraba Novi Cosmonaut na space station da chanarba thorang tawre Russia gi amata ngaraba active Novi Cosmonaut and kikina na ngasi phongdo kibada international space station da chatun space SK crew Dragon da thungna na ba sem sare ai ke October on the paigada flight to Moscow and Washington Russia na Ukraine da
Satariba Lanmiki Tong Nabaram Orga Kanaba Laiba Maratare. Ena Kiki Namasagi Sai Kuntragatare Surabi, Engineer Amani, Mark Russia Natakana Soviet Union Tagi Space Ta Parabamarak Super Professional Lupi Cosmonaut Waragane. Bagriu Dragon Spacecraft Set Pahanba Russia Suwagane. Ariba Cross Pricing Adu NASA Amazon Russia Space Agency Roko Mosca Yana Kibamatung in Nane. Magna spacecraft adu the Tongana Pakidamakta September Nifanda training session gi Aroba Tanka Kidama. Pre-light activities Amadi Tawang Sing Yaurukani and a promise in the front okay. Of the world of the Kiki Nana I is the space is the crew Maga Misangi Sarukamo Waituna Japan gi Koichi Wakata Amsung Nasagi astronaut Nicole Ban Amasung source Kasadaga Unarugane. Tongan Mafum Anida Asibak Sang Anifangle. Manipur matam kuina lep turuba matung da sakang dawa asibagi haksang bangbagi leptre. Ngasisu tongan ba Impal West somebody eski mafum anida sakang dawa naha anigi asibag sang tengnare. Ngasiyangan bada Impal eski hangang police station ki manung chanba hangang ching da bit khani ki mamang da siramba yai ana thajaba patha pumtharaba haksang ambalairam tengna ke. Khodak da hangang police station da laikai pm da pau piraba matung da miyoy adugi chapchaba Mabing Mata Kanganaba Jawahar Nehru Institute of Medical Sciences ki Medical Sing the Tangre. Aseba Mu Aduna Ledam Liba Hangang Sing Maya Nagna Tauri Lairam Batenagi Messi Edo Mu Kerana Tauri Namangakta Lakalaka Hatpa Natragana Tauri Yansinduna Halambaya Aina Tazanare Nagalabarum the Impal West District Sagwalban Bijoy Govin the Tong Manak Nampul Turenda Asibaksang Matenare Asibaksang Adu Police Taki Pangpa Pau the Mu Adu Sagwalban Tera Amudo Akam Laka Diki Lakitaba Kaidem Surendrogi Masanova Gasper Sahikun Kanifan Suravani Are Ibung Manung Dagi Fangba Pawda Mahakta Asikun Mangagi Nong Tilpung Ani Makaram Taba Matamda Yum Dagi Toki Badagi Tiba Kangdana Leda Kibani Forensic Export Sing Laktun Yang Silaba Matung the Police the Thoudok Adugamari Lenana Kesama Lokat Bagaloidan Post Mortem Kitama Karim Spoke the Town Cray Nakalamarum Dana Maheiroi Amatil Nasikpada Laikidre Kurai Singang Bam Laikai Tensit Road Laiba Kangabam Beriandro Amadi Kangabam Ongbi Amusna Devi Masanopa Kangabam Hentoiva Sahitaraga Mari Scope Davasna Maram Orga Remsta Ngarang Laikanabangam Dana Laikidre Magden Sit Singkong Laiva Maga School the House of Class 9 Tamplipa Maheiroi ne Namit Kani Mamang the School the Til Amanasek Padagi Masat Warakta Badagita Asigi Kolondoida Remski ICU bed number 22 ta thamlaki bani mangonda sikibatil aduna multi organ sing aibadi lungs liver kidney amadi heart ka hena soxilam badagi multi organ failure orakpadagi laikanaba ngamtana laikidabani medical technology na jamna advance waraba matambasida asigumbatin na siklaga screwdrivers naduna Maheiroi amaki ponsi kan bangam kidabasi yamna laibak thibani Matungda Abukana Asigumba Tiba Asi Anatok Danaba Langa Health Services ki Authority School Singi Authority Sing Darkar Obalako from Tok Tabak Sing Lakwat Haningi Magna Manumatam Chana Laki Dabasi Kabam Sai Kaktaginatana Laga Yazikis Asobang Jaba Amani Hana Kabam Sagai Development Committee na Fongtorale Langaki Quarter Saduk Yankai Yenpagi Akupambarol Pikalagre Manipur Lagaki employees in the Pikiba Quarter Singi Akupa Warol Sing Pikalagna Bakangan Krabaso Housing Papa Quarter Saduk Yankai Yanpagi Akupa Marol Pikalagdana Laire Employees na David Mangari Manung the Kangalak Trabadi Makoi Quarter Sing Dagi Taktolagani Haire Manipur Lagaki Commissioner Works Come State Officer T Ranjina Kude Viduna Tokiba notification Amanhai Development Asina Saliba Sahi Asigi Juntari Tokiba notification Amatapanipu Langaki Makada Lairiba Langaki Quarter Sing Residential Quarter Sing PWD Guest Housing Langaki Accommodation na sing bada lairiba employees na makoina quarter de lairakpagi akupa marul sing adu apiba format abada mansilaga commissioner was come state officer da pekalakna bakangan ke ariba kupa overall adu notification thokpan meta ki faraga tamit kunni fawbagi manda pekalakna bakangan ke ba laikrabane notice adu da makatana fallibo from the quarter sing da lairiba miyois na apiba matam asigi manungda akupa overall sing adu khangalakta batarabadi Mangjona na pau fituna makoida piriba quarter ki allotment order adu kaktat kane loidana notification asima quarter de leriba khudimana so ghost notice wena laugadabari haina mayak sengna palle laigana notification toktuna mari dainaba singda akupa warol khanghalakna naba haikraba pawada quarter de leriba miyo sing auju pawwa akupa warol sing thagalak palaitre
असिगमा थोग से स्टेट लेंगांग हकसिना लौबक लोइना लेंगा की एम्प्लॉयीसिंग लेंगांग सिनब थौदा दु थौसादबनी हाइना लौरे मरमसिना ngasi थोकलिबा नोटिफिकेशन असदगी फारगा नमित मंगानी फोबगी मनुंगदा अपीब फॉर्मेट मखोइना कोर्ट लेबगी अकुपा मरोल अदु पिसिलकनबा रोइब कुदोंचाबा पीबनी आइबा मतम असिगी मनुंगदा मरी लेनबसिंगना अकुपा वोलसिंग कमिश्नर वर्क्स कमिन स्टेट ऑफिसर द पिसिलकतब तारबदे मखोइदा फिरिब कोर्ट अदुगे अलॉटमेंट ऑर्डर कक्थतपगा लोइदना मखताना खंगनब तौदना कोर्ट दगी तांधोकनी हाइना फल्ले पनबैयाबदी मणिपुर लेगा की मखादा सलाइबा गेस्ट हाउस यौना लेगा की कोर्ट रसी पुन्ना लिसिंग अमगा सनिपान कुंड्रोम लैरिबने मसिगे मनुंग जुन तरेत नोटिफिकेशन थोक्रब मतुंग पुन्ना कोर्ट द लैरिबा मियोय सरुक यांखैरोमदे ngasi bawde कोर्ट की अकुपा मरोल पिखलक्तना लैरिबने अकुपा मरोल वरोल खंगलक्ता ब एम्प्लॉय सिंग द पिरिबा अलॉटमेंट अदु कक्थतपगा कागथलगा नौना कोर्ट पिबिननब हाइजरगा कोर्ट फंगदना लैरिबसिंग द पिनब थौरांग ओइना चांगसिलकदौरिबने आइरे अतोप पावमना हाई लेखा की कोर्ट सिंग असिदा लेखा की एम्प्लॉय सिंग की मिंगदा अलॉटमेंट ऑर्डर फिरगा लैबना मागी मरिमता थामजिनबना तगन अतोप मियोय सेल लौरगा लेहनबना सिंग बका यावबदगी फागतना एम्प्लॉय सिंग थबकदगी सस्पेंड तौगिब पाव लैरबने सी मिनिस्टर नसु असिगम लेखा की कोर्ट द लैरिब मियोय सिंग की मरकता खुनाई की मरकता थबक तौब यावरकपदगी वेरिफिकेशन असि चथनब थबक पाखलखिबने लिसिप्रियाना गिनेस वर्ल्ड रिकॉर्ड थमख्रे मसागी सही तरह खतंगारी भी मालेम की सकनारे भी क्लाइमेट चेंज एंड एनवायरमेंटल एक्टिविस्ट लिसिप्रिया कांगुजम नंगसी अनोवा गिनेस वर्ल्ड रिकॉर्ड थंब गमख्रे मागना मालेम के क्वाइदगी चौबो प्लास्टिक बोतल साबा वही फरेंग अम्मा मफुंग फाना ईदुना रिकॉर्ड असि थंब गमखिबनी आइरे इसिंग बोतल लिसिंग तरुक सुमना यखै का तरुक सिनदुना सुमदतगी मिनिट मफन सेकेंड अनिदा अनोपो रिकॉर्ड असि थमखिबनी ममांग द यूनाइटेड किंगडम द लेबा सेंट एडवर्ड प्रेविस स्कूल रिकॉर्ड से मिनट निफूग मंगा पुन इसिंग बोतल लिसिंग अहुम सहूं कुन मंगाना वही परेंग अम इतुना थम्बगम खिबने रिकॉर्ड से थमना होनबद माकी मसानोफी इरिना कांगुजम अमदी रायन इंटरनेशनल ग्रुप ऑफ इंस्टीट्यूट की माहिरोई सिनासु मतेंग पांगे थौरम मसी माहन तमलिबा बैट इंटरनेशनल स्कूल नोएडा एक्सटेंशन द जूरी सिंह एक्सपर्ट लोइना इंडिपेंडेंट वुड नर्स क्या लोइना पांगथोखिबने थर्मसीद लिसिफ्रियाना हाई ngasi तौरिबसी गिनेस वर्ल्ड रिकॉर्ड थंबा हाइबा पांदम अदुदा खक्तनते मालेम की मियाम अमदे लुसिंगबसिंग द प्लास्टिक पोल्यूशन ना थोगलिबा अवाबगी मसकसिंग अमदे मालेम मसिब मोसिलिबा असigi maramda पाउजेल अमा पीबा पांबगिने इरिबा वही परेंग सेप योर प्लान एंड आवर फ्यूचर कवी मसिगी वन थोक ते मालेम बो कल्लु अमदे अखोगी तुंगी पुंसीबु कल्लु हाइबाने इंडिया सही अमदा मिलियन टन 3.5 की सेरंग अमत पथोगे हरिबा मोट पसी पाटोरियल कोप नटगना समुद्र ताखिगदौब ngakतने मसना क्लाइमेट चेंज नतना एयर पोल्यूशन अमदि माले मसुबु काइथरंगनबगी अचौबा मरम अमा ओहेली ngasi सिनरिबा बोतल सिंग asi होटल रेस्टोरेंट अमदि मियामदगी था अनि संगना क्लाइमेट चेंज अमदि प्लास्टिक पोल्यूशन की पाउजल पिनरबगे दमकत खोबलबने आइगोगी तुंगी पुंसी कनबन नटगना हातपा हाबजे लुसिंगबसिंग अमदि अहलसिंग लैरे आइगोई मिट पांगबु मतम मोइरे सेलम बपा टोरेल खुदिमा कांग्रे संगलंब उमंग अमदि सिंगसांग क्या सुमरु कोग्रे लामी के नमतम चना नोंग तादबन ट्रग खुदकी इसिंग इसाव क्या दगी सनिगाई लेतबन मकोद खुदामनरे आउजे अखोइना चलिबा अरानबा लंबी अमदि थांगजिलिबा अरानबा खोंगथांग असि चुमथोकतुना महौजागी अकोइबगी फिबमसु ngak सेंदुना थंबा मतम होइरे आइके थरमदुदा अर्जुन अवार्डी जेंगलेंसना कांगुजमसु स्पेशल गेस्ट ओइना सरुक याखे लिलोंग थोंगदगी तुरेल मपानदा आइन काइन सजिनबा युंग काइचिंग तखाइ गदौरे लिलोंग थोंगदगी अराफती लमखाई फावगी तुरेल मपान की सरुकदा आइन की वांगबदा युंग काइ साजिनदुना खुंदा लैता अदुन लैरिबा सिंग इविक्शन तौरगनी हाइरी हिरंबसी की मतंग लिलोंग सब डिविजनल ऑफिसर आंगुम सिजलेम बिन तोकबो ऑफिसर ऑर्डर अमगी मतुंग इन लिलोंग के विलेज नंबर 16 की मनुंग चनबा लिलोंग थोंगदगे आफदी लमखाई फावगी मनुंगदा आइन काइन खुंदारिबा खुंदा लैता सिलिबा सिंगना MLR NLR एक मखादा अथोबदा थादोकदबनी थादोक्ट्रबदी मथंग सेप्टेम्बर की तांग अमगी नोंथिल पुंग अहुमखाई फावगी मनुंगदा हाइरबा म्यूसिंग असिना मखोय मखोय की लमगा मरी लेनबा सेसांग सिंग लिलोंग सब डिविजन ऑफिस दा थाजिलगदबनी पीरिबा मतम की मनुंगदा हाइरबा सिंग असि थबकोयना पांगथोक्तबा तारबदे मागादबा नोटिस थोक्तना इविक्शन की थबक पाइखतकनी हाइन ऑर्डर असिदा पल्ले लिंथोय चनंबमना इंडिया की पोरीदा अहानबोइना जुडो वर्ल्ड चैंपियनशिप दा गोल लौग्रे स्पोर्ट पॉलिसी की मखादा फंगम थोकपा सिंग चपचाना पीतुना इकाई खुमनगनी CM मणिपुर की होगिबा जुडो का लिंथोय चनंबमना बोस्निया एंड हर्जेगोविना की
Sarajevo pangtukpa judo masana ki World Championship ki KG yankai ka tarit ki kanglupta gold medal lawduna India ki powarida masana asida gold lawba ahanba India ki sanaroi oire. India ki wena masana asida World Championship kudimakta judoka amatana final yawba amuk phawba yawkidre. Masana asigi wena World Championship kudimakta India ki judoka amatana amuk phawba gold medal lawdribana linthoi ki medal asi yana masak thogale. Linthoi puari wena balem pumbagi oiva sangdamnava asid sahi kangluk kudimaki wena ahanba gold medal fangba sanaroi oikibani. Hauzik sataripa World Cadet Championship asida linthoi marirak thakna mai faktuna anova record thambang hamke. Mai pakpa asiga mari lenada linthoi chanambamna fangdokibada ayakna mai pakpa asida isada kari phawi haiba haito pungam drabasu mai pakpa asin ayhak atuki matik nungaiba phawi haiba simati khangi haike. Amarumda linthoi chanambamna gold medal lorukpada Manipur ki Minister and Piran nungaiba phangdorukpaga loinana sport policy ki makada fangpam thokpasing chapchana piduna ikai khumnagani aina law thokre. Wafam asing asi ibo yama sumang lila festival da pangthokpa tharum amata law thokibani. Makatarakwa atopa pauda Ivaimo ki MLA ngorsang lur sana tehna kendra ki miyam ka khunggangi awara pasing tanaminakre. Ziribam ki skula ma yengchilubada haming amasung sangi mathina waijaramba ubada MLA ngakre. Ivaimo AC ki MLA ngorsang lur sana tehna bhaki yeside laiba miyam ka unatana khunggangi awara pasing tanaminakre aire. Kongsada duda Vangai Range di Paimok AC ki manung channel lairiba Farzol district ki mafong kya da chatuna miyam ki mifam pangthokpa galoinana. Lawmisinda fertilizer sel lawtana MLA ki maikay ki lawmisinda lem da yanthoki. Kendra si yamna chawfu maramna lambi asi Ziripam lumda ki changlaga chatpana layang na paikatpada si thawba thabak sing marwaina lambi da PWD na sariba lambi amadi PMJS RD Rural Department ki lambi singkyangchen ki singgi lam oibana baram oraga water supply scheme GMM amadi NDB ki makada paikadiba scheme singasi phil oibanina kari tawraga ising asijo phanganba yagada ki haina khanakibaga loinana school singda na karamba fiam ta lairabagi abada sukumni yangsen ki school lani ana Jiribam district ki manung chana lairamba aujisu kathai the lairiba Ozana kana ro yangchiluba matamda school staff amadi nan teaching ki photo su thelamde school da angang sina laik tambagi mami taramdre haming amati sangi mathina school ki manungda leramba thengna badagi MLA de punga nga khre pangmi singi wangi bahum piraduna MLA na hai ausu school an yasi karamba jeti ugi makata laibano ai bakang bangam khide maragasida lainga ke school sing phagan na bagi pandam gi makata lainga na faikli bo atugi mami taramdre lamdamasi gi myam laik laisugi mangal ningthina phangdreba asida Kodong jaba kaya laitabana maram oraga lampak sauna marangkai na laibana agriculture da mai marong ko athaduna photok puthokna na ba mahaki miyam da pantam tham kibaga loina na khongsat adu ko asara lising taraga tare jumnak chariyang khai khangdor village ki khunja singda MLA ki maike da ki lemni yan thoki makata na atai mai marong kya su pathana na bagi pantam tham li haike nambu hafu tawtuna school ki certificate piu haituna aki akang na lamba laibak thibani MD Babu Thauban district ki manung chana laiba kaipungdagi korwa amadi Yusuf kawa miyoi anne school ki fee pitingai nambu hafu sinaduna certificate biu aidun aki akang nanga lambadu yamna laibak thibane Maheiroi takpi tambiringai matamda asinguma mathong khukdaba thawung asi makhatana sathabigonu aina thopal moijing Maheiroi ta laiba new model English school ki assistant secretary MD Babu Khan na pawmisinda pangdokre moijing iroi ta laiba school asigi campus ta Maheiroi singi guardian amadi school oza sing yauna pangthokiba Paugi mifam aduda New Model English School ki Assistant Secretary MD Babu Khan hai. School asidagi haukiba Maheiroi thawal moijing jauna tongan ba thangnaba khulchendagi matik chaba high ranking officer amadi. Lainga ki thabuk phangtuna masing thingamdana laikrabani masidana tan lairaba locality oibanina. Laida lairaba Maheiroi ki hatlem nam hai tambigi khudong chaba pibadana tan tongan ba khudong chaba ke asu piribani. Atuba miyam na thas dinga oidaba samjin sajin ba ofum ke haijinduna school asibo. Mingsat dian nada bahwa dalam klip asi yumpam yau dawa wafam ni aike. Manipur ju 10 students union haiba Maheiroi lup amara sunakal na makhak wataraga media da phongto ki basi lup ama oibagi basana te. Nakalani maki wataram laga media da phongto lamba oiram lagadi asumba khongthang oiram kani khalli aike. ILP chanarabasu guideline mafung fada bana maya yaudaba kai ga samanare maya yaudabani kai na sikani haiba ga ki balai dre. Trend zaruk tringai section haurasi UCM.
ALP चनरबसु गाइडलाइन मफुंग फादबना माया याउदबा कईगा चप मानरे माया याउदबनिना कईना सिकनी हाइबगी अकीबा लेत्रे अदुना जिरीबाम इम्फाल ट्रेन जरुक्ट्रिङैदा आइखोइबु कंचनब सेक्शन फेरेप लौमिनरासि मसिना इरमदम असि कनबगी उफाय ओइगनी अने UCM ना फोंदोरगले ngasi United Committee Manipur UCM na Khomanthem Laikai Lewa Volleyball Ground Sathakiba Nomagi Oiwa Laumising Training Program amasung Urea Madi Rabi Crops Yanthopagi Thoromda UCM ki President Joy Chandra Kwanthokjam na hai Manipur train jaruktingi Manipur ki mihut umpuna su akan pamiyang changduna amadi CM Tharaka Minister Tarakani Thoina Asumbo Wakal Thadaduna Manipur kanana Pirep Amato and Lomina Haiki Manipur Lagan Alfi Sanare Hana Lautulaga Alfi ki one talk mafung Padawai Basi Labaktivani Alpi guidelines sing mafung Padapana Barum Oraga Habidi Kaiti Kai Oiva Atuka Mayhap Fandaba Kai Oivana Kaina Sikani Habaki Akipa Itabamaram train Jarokringeda guideline mafung Pana Chemo Matautai Aike UCM ki Wakalundi Ziribam Railway Station da Alfi and Verification Office Amahang Doctor Sangsilak Liba Kudimak Jek Tobi Kutong Saba Lau seat Luda Manipur ki Manung da Hang Doka Durba Railway Station Kudimak Alfi Verification Office Hang Doctor Niem Amagi Makada Lengang Nasing Nagadabane Ngasi Imphal Railway Station Sweden Jarok Lakani Missing Jam Jada Basingi Manung Channel Riba Asi Amatu Wenum Punsin Aduna Mafam Matam Chana Tinga Usi Haike Arrive the contents in Asiki Markui Pau Kara Asiba Paudam Zariba Manipur local news YouTube channel Asedagi Young Beriba Punamapataga Sari Channel is Adam the Kana Badi Subscribe to the business subscribe to Viramolina Like and share to Vasuka Vikanuk Namapo Amakana Tagasari